Security force na Khul Ngakpani Haiba Meeoi Singdagi Nongmei Phagatkhre Meeoi Mafaduna Puna Bohotnabada Miyam na Irang Horokbadagi police ka Chawna Mungakre. Thodogasi Matang SKTV News na Fangba Paugi Matungi Nangasi Upung Taramatui Makairum Tarakpa Matamda Imphal District Manungchana Lamlai Police Station na Konba Sekta Wanglekaida Khul Ngakpasina Laibani Haiba Yumsing Security Force ki Kangbuna Koshinduna Tiba Humbaki Tabak Chetaki Maduda Khul Ngakpasing ni Haiba Meeoi Singna Sizinaba loaded magazine ga konana Khulai Khera Phagatkhre Phagalaba Khulai Singi Manungda AK series ki rifle ani insas LMG ama mini insas rifle ama masung atopa insas rifle ahum yauri Madugi matungda security force na Meeoi ama phana na basho naki tanja adu dama pa madugi miyam na horaktuna Meeoi adu security force ki khuttagi mulauki Amaromda security force adu Khulai adu puduna mapam adudagi thintadana chatki Tungda Maike Edungi Miyam na Sekta Police Outpost da Thomjinduna Laukhat ki Khulai sing Pithorakadabani haina takchin ki Maduda Miyam Maduga Police ka Mukna Bagaloinina Police ki Maike digi tear gas kaptuna Miyam Tankaina na Bohona ki Adu moinamak thuidokpa asogapan yawba ki pauti leite Haujik so Maike Adomda Pamdaba Thogdok sing Thoktana ba security force na makeup na home sing na senaduna lady hairi